ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯖꯥꯎ ꯑꯃꯗꯤ ꯀꯨꯔꯥꯎ ꯂꯝꯗꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯈꯨꯃꯟꯄꯨꯡꯗ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯁꯅꯥ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯆꯨꯞꯂꯤ ꯄꯥꯏꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯥꯟꯕꯒꯤ ꯍꯧꯅꯁꯥ ꯆꯍꯤ ꯀꯨꯝꯖꯥ ꯑꯃꯒꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡ, ꯀꯨꯝꯍꯩꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯣꯌꯥ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯁꯤ ꯇꯥꯂꯣꯏ ꯇꯨꯡꯏꯟ ꯇꯝꯕ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯆꯍꯤ 3 ꯁꯨꯕ ꯑꯃ ꯂꯩꯖꯔꯦ꯫ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯨꯃꯟꯁꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯈꯨꯠꯁꯨ ꯊꯥꯡꯁꯥꯡ ꯌꯥꯎꯔꯦ, ꯂꯤꯔꯨꯡ ꯇꯦꯟꯖꯩꯁꯨ ꯌꯥꯎꯔꯦ, ꯐꯤꯖꯦꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯩ ꯍꯧꯖꯤꯛ ꯁꯥꯗꯥꯟꯕ ꯆꯠꯂꯒꯦ꯫ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯅꯥꯏ ꯂꯥꯂꯣꯏ ꯅꯨꯄꯥ ꯈꯔꯒ ꯈꯨꯃꯟꯁꯤꯡꯅ ꯌꯥꯔꯧ ꯁꯥꯗꯥꯟꯕ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯛ ꯆꯥꯎꯕ ꯈꯨꯃꯟꯁꯤꯡꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯁꯥꯟꯅꯩꯕꯗ ꯌꯥꯔꯧ ꯈꯣꯡꯒꯨꯟ ꯇꯥꯕ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯀꯧꯕ ꯀꯣꯔꯧ ꯅꯣꯡꯖꯥꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯑꯁꯨꯛ ꯁꯥꯡꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯕꯁꯤꯗ ꯌꯥꯔꯧ ꯃꯥꯕꯨ ꯁꯥꯗꯥꯟꯕꯗ ꯌꯥꯔꯧ ꯐꯥꯎꯕꯗꯤ ꯂꯥꯏꯔꯤ꯫ ꯌꯥꯔꯧ ꯃꯁꯛ ꯑꯃꯠꯇ ꯎꯗꯕꯁꯤꯕꯨ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯦꯗ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯋꯥꯡꯕꯜ ꯃꯩꯆꯥꯛꯅ ꯐꯪꯕꯅꯦ, ꯌꯥꯔꯧ ꯈꯣꯡꯒꯨꯟꯅ ꯎꯉꯝꯗꯕꯅꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗꯣ꯫ ꯍꯣꯏ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯄꯣꯊꯥꯈꯤꯁꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯎꯈꯣꯡ ꯑꯃꯗ ꯉꯝ ꯉꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯈꯣꯏꯅ ꯃꯃꯨꯟ ꯐꯥꯗꯨꯅ ꯄꯥꯜꯂꯤꯕꯁꯤꯡꯗꯨ ꯍꯦꯛ ꯎꯔꯨꯔꯝꯃꯤ꯫ ꯇꯥꯎꯖꯤꯡ ꯃꯥꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯩꯔꯥꯡ ꯈꯣꯏꯅꯤꯅ ꯃꯁꯤꯗꯤ, ꯃꯐꯝꯁꯤ ꯅꯪꯗꯤ ꯍꯧꯔꯝꯂꯤꯕꯣꯏ꯫ ꯅꯤꯡꯊꯧ ꯑꯩꯅ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥꯕꯨ ꯆꯥꯔꯦ, ꯍꯦꯛꯇ ꯍꯦꯛꯂꯒ ꯆꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯎ ꯑꯗꯨꯗ ꯊꯨꯅ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯊꯛꯇ ꯄꯥꯟꯕ ꯍꯩꯔꯥꯡꯈꯣꯏꯕꯨ ꯍꯦꯛꯂꯝꯃꯤ꯫ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯍꯩꯔꯥꯡꯈꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯍꯧꯈ꯭ꯔꯦꯗ, ꯃꯁꯤꯒꯤ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯑꯁꯤꯗꯤ ꯐꯖꯅ ꯍꯥꯎꯏꯕꯣ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯩꯃꯗ ꯃꯁꯤꯒꯤ ꯇꯥꯎꯖꯤꯡ ꯍꯩ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯅꯤꯡꯏ, ꯇꯠꯇꯅ ꯍꯥꯏꯕꯅꯤ꯫ ꯄꯨꯈ꯭ꯔꯒꯦ, ꯍꯦꯛꯇ ꯃꯉꯣꯟꯗ ꯄꯤꯖꯔꯨꯔꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯄꯜꯂꯝꯂꯕ ꯇꯨꯡꯗ ꯌꯥꯔꯧꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯗꯨꯅ ꯃꯌꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯩꯃ, ꯅꯁꯥꯕꯤ ꯃꯣꯡꯕ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯂꯩꯃꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯑꯁꯨꯛ ꯉꯟꯅ ꯍꯟꯕꯤꯔꯛꯄꯁꯤꯕꯨ ꯌꯥꯔꯧꯁꯥ ꯑꯃꯠꯇ ꯐꯪꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ? ꯌꯥꯔꯧ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯂꯤꯕ ꯐꯪꯗ꯭ꯔꯦ, ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯈꯣꯏꯗꯣ ꯆꯤꯡꯂꯛꯇ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯅꯪ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯖꯤꯗ ꯀꯤꯈꯤꯕ ꯍꯩꯔꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯐꯤꯖꯤꯗ ꯍꯩꯔꯥꯡ ꯑꯗꯨ ꯀꯤꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯐꯤꯖꯤ ꯑꯁꯤꯗ ꯀꯤꯈꯤꯕꯅꯤ, ꯁꯣꯏꯗꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯇꯥꯍꯧꯔꯝꯕ ꯇꯥꯏ꯫ ꯀꯝꯗꯧꯒꯅꯤ ꯑꯩꯗꯤ? ꯂꯩꯃꯅ, ꯇꯥꯍꯧꯔꯁꯅꯨ ꯀꯩꯗꯧꯒꯦ, ꯈꯨꯃꯟ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯍꯦꯛꯇ ꯂꯩꯕ ꯌꯥꯕ ꯇꯥꯎꯖꯤꯡꯅꯤ꯫ ꯅꯁꯥꯗꯣ ꯌꯥꯔꯧ ꯁꯥꯗꯥꯜꯂꯨꯕꯒꯤ ꯋꯥꯔꯔꯤꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯁꯤꯅ ꯁꯣꯜꯂꯤ, ꯍꯥꯗ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ, ꯏꯁꯥ ꯅꯧꯃꯥꯕꯨ ꯆꯤꯡꯗꯝꯍꯟꯒꯦꯅꯦ꯫ ꯈꯨꯃꯟꯁꯤꯡꯗꯒꯤ ꯍꯦꯛ ꯐꯤꯖꯤ ꯅꯨꯡꯅ ꯁꯦꯠꯅ ꯀꯤꯕꯕꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯨꯡꯗꯝꯅ ꯏꯁꯥ ꯍꯦꯛ ꯈꯪꯍꯟꯗꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯇꯥꯍꯧꯔꯕꯣꯏ꯫ ꯇꯥꯎꯖꯤꯡ ꯃꯥꯒꯤ ꯃꯒꯨꯜꯗꯤ ꯑꯇꯩ ꯍꯩꯔꯥꯡꯁꯤꯡꯒ ꯃꯥꯟꯅꯕ ꯅꯠꯇꯦꯗꯣ꯫ ꯍꯩꯔꯥꯡꯈꯣꯏ ꯀꯣꯂꯣꯏꯕ ꯇꯥꯎꯖꯤꯡꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯡꯃꯤꯠꯄꯨ ꯃꯥꯡꯖꯧꯅꯅ ꯎꯗꯨꯅ ꯆꯤꯡꯎ ꯃꯄꯥꯎ ꯇꯥꯛꯄꯅꯤ꯫ ꯎꯐꯨꯜꯂꯛꯇꯨꯗ ꯇꯥꯗꯨꯅ ꯈꯣꯡꯅꯦꯠꯅꯐꯝ ꯑꯣꯏꯈ꯭ꯔꯕ ꯊꯣꯡ, ꯃꯗꯨ ꯀꯧꯕ ꯋꯥꯡꯂꯦꯟꯗ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯍꯟꯕꯤꯔꯤꯒꯕ? ꯋꯥꯗꯕ ꯉꯝꯗꯦꯗ ꯅꯣꯡꯗꯝꯕ꯫ ꯋꯥꯈꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯁꯅꯥ ꯁꯪꯒꯥꯏꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯨꯃꯟ ꯂꯝꯕꯤꯗꯅꯤ꯫ ꯈꯨꯃꯟ ꯂꯝꯕꯤ ꯑꯁꯤꯗ ꯁꯔꯨꯡ ꯍꯟꯖꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯡꯗꯧ ꯎꯐꯨꯜ ꯃꯔꯛꯇ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯈꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯈꯣꯏꯅꯤꯅ ꯃꯁꯤꯗꯤ, ꯀꯔꯝꯕ ꯈꯨꯃꯟ ꯃꯆꯥꯅꯣ?
ꯍꯩꯔꯥꯡ ꯈꯣꯏ ꯑꯁꯤꯕꯨ ꯂꯩꯃꯥꯏ ꯊꯛꯇ ꯊꯥꯗꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯕꯨ? ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯝ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯍꯩ ꯑꯗꯨꯕꯨ ꯈꯨꯜꯂꯝꯃꯤ꯫ ꯍꯩ ꯑꯗꯨꯕꯨ ꯃꯌꯥꯅ ꯁꯤꯛꯇꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯒ ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯅ ꯂꯩ꯫ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗꯅꯤ ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯍꯤ ꯑꯣꯏꯕꯒꯤ ꯊꯧꯔꯝ ꯊꯧꯗꯥ ꯑꯃꯈꯛ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯑꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯍꯟꯖꯕꯤꯅ ꯆꯤꯡꯉꯨ ꯂꯩꯕꯥꯛ ꯐꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯧꯁꯥ ꯄꯥꯝꯕ ꯀꯩꯕꯨ ꯐꯥꯗꯨꯅ ꯍꯤꯡꯅ ꯁꯔꯦꯟ ꯆꯠꯂꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯏꯔꯦꯝꯁꯥ, ꯀꯨꯝꯆꯠ ꯂꯤꯆꯠ ꯈꯨꯗꯤꯡꯒꯤ ꯁꯣꯏꯐꯗꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯂꯥꯏ ꯌꯣꯛꯏꯕ ꯑꯔꯨꯕ ꯊꯕꯛ ꯑꯁꯤꯒꯤ ꯆꯕꯥꯟ ꯑꯣꯏꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃꯕꯨ ꯍꯤꯡꯅ ꯐꯥꯕ ꯇꯥꯔꯦꯗꯣ꯫ ꯀꯣꯔꯧ ꯁꯤꯡꯕꯨꯝ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯋꯥꯡ ꯆꯤꯡꯖꯥꯎ ꯄꯨꯝꯕ ꯅꯩꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯝꯕ ꯀꯌꯦꯟ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯐꯥꯔꯛꯀꯗꯕꯅꯤ꯫ ꯄꯥꯝꯕ ꯁꯥꯐꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠꯁꯨꯁꯤꯡꯒ ꯂꯣꯏꯅꯅ ꯂꯨꯋꯥꯡꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯏꯇꯥꯎꯁꯥ, ꯅꯈꯣꯏꯅ ꯑꯋꯥꯡ ꯄꯟꯊꯣꯡꯗ ꯆꯠꯂꯣ, ꯑꯩꯈꯣꯏ ꯈꯔꯅ ꯈꯥ ꯂꯩꯁꯤꯗ ꯇꯥꯜꯂꯛꯂꯒꯦ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯌꯥꯔꯧ ꯀꯩꯅ ꯁꯥꯊꯣꯛꯄꯅꯤ, ꯈꯨꯠꯂꯥꯏ ꯊꯥꯗꯅ ꯍꯤꯡꯅ ꯍꯦꯛꯇ ꯃꯐꯥꯁꯤꯗꯣ꯫ ꯐꯒꯅꯤ ꯐꯒꯅꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯄꯥꯝꯕ ꯀꯩ ꯑꯃꯈꯛꯄꯨ ꯐꯥꯕ ꯉꯝꯂꯣꯏ? ꯆꯪꯁꯤꯟꯁꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯈꯥꯋꯥꯡ ꯊꯥꯆꯤꯟꯅꯗꯨꯅ ꯍꯣꯏꯖꯤꯟꯅꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯟꯒꯤ ꯈꯣꯡꯒ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯤꯕꯗ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯥꯝꯕ ꯀꯩ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯎꯃꯪ ꯑꯗꯨꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯅꯤꯂꯙꯖ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯗꯤ ꯁꯨꯞꯅꯇꯒꯤ ꯀꯣꯔꯧ ꯍꯨꯝꯅꯤ ꯈꯛꯇꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯃ ꯁꯥ ꯊꯦꯡꯅꯗꯅ ꯍꯧꯖꯤꯟꯈ꯭ꯔꯦꯗꯣ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯇ ꯉꯥꯏꯔꯦ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯁꯤꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯣꯏꯅ ꯊꯤꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯅꯤꯡꯉꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯨꯋꯥꯡ ꯄꯨꯡꯗꯅꯤ ꯂꯨꯋꯥꯡ ꯂꯩꯃ ꯃꯍꯥꯛꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯏꯃꯣꯝ ꯂꯨꯋꯥꯡ ꯆꯅꯨꯗꯣ, ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯑꯣꯏꯈ꯭ꯔꯕꯤꯗꯣ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯁꯤꯗ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯒ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗꯦ꯫ ꯀꯔꯤ ꯇꯧꯕꯕꯨ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯂꯩꯃ, ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ, ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯈꯤꯅꯣ꯫ ꯂꯥꯛꯆꯅꯤꯗ ꯍꯌꯦꯡ ꯂꯥꯡꯖꯤꯜ ꯑꯃ꯫ ꯏꯆꯥꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝꯗꯣ ꯎꯗꯕ ꯂꯣꯏꯗꯥꯝ ꯀꯨꯏꯔꯦ꯫ ꯃꯪꯂꯥꯟꯗꯁꯨ ꯇꯣꯏꯅ ꯃꯛꯎꯏ꯫ ꯑꯩꯅ ꯍꯦꯛ ꯆꯠꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯁꯤ ꯍꯟꯗꯛ ꯑꯩꯅ ꯊꯧꯔꯝ ꯊꯧꯗꯥ ꯈꯔ ꯍꯦꯛ ꯀꯣꯝꯕꯒ ꯏꯆꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯁꯤ꯫ ꯏꯆꯥꯕꯨ ꯎꯅꯔꯨꯁꯤ꯫ ꯀꯔꯝ ꯂꯦꯜꯂꯤ ꯄꯥꯎ ꯍꯪꯂꯨꯁꯤ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯃꯥ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯣꯝꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯕꯤꯔꯤ ꯍꯥꯏꯅ ꯇꯥꯏ꯫ ꯏꯃꯥꯛ ꯅꯨꯄꯥꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯕꯨꯗꯤ ꯃꯆꯨꯝꯕ꯫ ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯡꯊꯧ ꯐꯝꯊꯣꯟ, ꯂꯩꯃ ꯐꯝꯊꯣꯟ ꯀꯥꯕꯅꯤꯗꯣ꯫ ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯪꯂꯨꯒꯅꯤ? ꯑꯩꯈꯣꯏꯅ ꯇꯥꯛꯁꯨ ꯉꯥꯏꯗꯅ꯫ ꯐꯔꯦ, ꯑꯍꯤꯡ ꯇꯥꯡꯂ ꯋꯥꯏꯁꯤꯜꯂꯛꯂꯦ꯫ ꯅꯪꯁꯨ ꯈꯣꯝꯂꯦꯟꯌꯥ ꯇꯥꯖꯔꯨꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯋꯥꯡ ꯃꯆꯥ ꯂꯥꯂꯣꯏꯁꯤꯡꯗꯨ ꯍꯧꯒꯠꯅꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯇꯨꯅ ꯌꯥꯔꯧ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯃꯔꯤ ꯊꯠꯆꯤꯜꯂꯛꯄꯁꯤꯗ ꯆꯤꯅꯨꯡ ꯑꯗꯨꯗ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯅꯤꯂꯙꯖꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯥ, ꯄꯥꯝꯕ ꯀꯩꯖꯥꯎ ꯂꯩꯔꯦ꯫ ꯅꯃꯤꯠꯅ ꯁꯤꯡꯂꯣ꯫ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯒꯨꯝꯁꯤꯀꯣ꯫ ꯄꯥꯝꯕ ꯐꯥꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯄꯥꯝꯕ ꯑꯗꯨꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯄꯥꯝꯕ ꯀꯩ ꯑꯗꯨꯁꯨ ꯁꯥꯗꯥꯟꯕꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯊꯧꯔꯥꯡꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯅ ꯂꯥꯎꯔꯛꯏ, ꯄꯥꯝꯕ ꯆꯦꯟꯈ꯭ꯔꯦ, ꯇꯥꯟꯅꯁꯤꯜꯂꯣ꯫ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯃꯅ ꯑꯃꯨꯛ, ꯏꯇꯥꯎꯈꯣꯏ, ꯈꯣꯡꯂꯩꯌꯥꯡꯅ ꯇꯥꯟꯅꯁꯤ꯫ ꯄꯥꯝꯕ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯑꯆꯧꯕ ꯀꯩ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯋꯥꯡ ꯂꯂꯣꯏꯁꯤꯡꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯥꯝꯕ ꯑꯗꯨꯅ ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯌꯨꯝꯊꯪꯅꯕ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯆꯤꯡꯖꯥꯎꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯨꯋꯥꯡ ꯂꯂꯣꯏꯁꯤꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯅꯩ, ꯄꯥꯝꯕ ꯀꯩ ꯑꯁꯦ ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ, ꯀꯝꯗꯧꯁꯤꯒꯦ? ꯅꯤꯂꯙꯖꯅ ꯍꯥꯏꯔꯛꯏ,
ꯑꯩꯈꯣꯏꯅ ꯐꯥꯒꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤꯅ ꯑꯗꯨꯃꯛ ꯐꯪꯅꯕ ꯇꯥꯟꯅꯔꯁꯤ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯦ ꯂꯨꯋꯥꯡ ꯃꯩꯖꯥꯏꯕꯦꯝꯃꯒꯤ ꯃꯌꯨꯝꯅꯤ ꯍꯨꯀꯨꯝ ꯑꯁꯤꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤꯅꯤ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯅꯤꯁꯦ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯃꯅ ꯀꯤꯔꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯌꯥꯒꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯃꯖꯥꯏꯕꯦꯝꯃꯗꯣ ꯂꯩ ꯍꯥꯏꯕꯕꯨ ꯌꯥꯊꯪ ꯑꯃ ꯌꯥꯎꯗꯅ ꯂꯩꯕꯥꯛ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯕꯁꯦ ꯍꯦꯛ ꯇꯧꯅꯕꯗꯤ ꯅꯠꯇꯦꯗꯣ ꯂꯨꯈ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ ꯅꯤꯂꯙꯖꯅ ꯊꯥꯔꯛꯄ ꯃꯇꯝꯅ ꯍꯌꯦꯡꯇ ꯉꯥꯏꯔꯕꯁꯤꯗ ꯄꯥꯝꯕ ꯑꯃꯨꯛ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯗꯕꯒꯤ ꯃꯍꯨꯠ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯔꯧ ꯈꯣꯡꯒꯨꯜꯂꯤꯁꯤ ꯀꯅꯥꯒꯨꯝꯕꯅ ꯊꯤꯡꯂꯛꯄ ꯊꯣꯛꯂꯒꯅ ꯑꯩꯒ ꯃꯥꯌꯣꯛꯅꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯤꯂꯙꯖꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯨꯋꯥꯡ ꯂꯥꯂꯣꯏꯁꯤꯡꯗꯨ ꯈꯨꯃꯟ ꯃꯒꯥꯏꯗ ꯆꯪꯁꯤꯜꯂꯝꯃꯤ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯄꯥꯝꯕ ꯀꯩꯆꯥꯎ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯕꯤ ꯂꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯁꯔꯨꯡ ꯍꯟꯖꯕꯅ ꯈꯨꯃꯟꯁꯤꯡꯅ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯄꯥꯈꯪꯅꯤ ꯀꯣꯅꯨꯡꯗ ꯁꯔꯨꯡ ꯍꯟꯖꯕ ꯐꯝꯊꯣꯟ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯤꯁꯛꯅꯤ ꯁꯥ ꯐꯥꯕ ꯁꯥꯗꯥꯟꯕ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯁꯔꯨꯡ ꯍꯟꯖꯕꯅ ꯂꯨꯛꯂꯩ ꯄꯨꯂꯩ ꯌꯥꯜꯂꯤꯉꯩꯗ ꯇꯝꯕ ꯑꯣꯏꯕ ꯈꯔꯒꯤ ꯈꯣꯟꯖꯦꯜꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯛꯄ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ ꯃꯗꯨꯕꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯤꯕꯨ ꯌꯥꯔꯧ ꯁꯥꯗꯥꯜꯂꯤꯕ ꯀꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯨꯃꯟ ꯃꯆꯥ ꯂꯝꯀꯦꯠꯄ ꯀꯅꯥꯅꯣ ꯁꯔꯨꯡ ꯍꯟꯖꯕ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯆꯤꯟꯖꯥꯎ ꯑꯁꯤꯗ ꯁꯥꯗꯥꯟꯕꯗꯤ ꯑꯁꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯅꯨꯄꯥ ꯈꯔꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯤ ꯇꯝꯕ ꯈꯣꯏ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯗ ꯉꯥꯏꯕꯤꯈꯣ ꯅꯤꯂꯙꯖꯅ ꯈꯨꯝꯃꯤ ꯀꯔꯤꯅꯣ ꯇꯝꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯅꯈꯣꯏꯕꯨ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯃꯆꯥꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯅꯥ ꯅꯤꯂꯙꯖꯅ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯂꯥꯂꯣꯏꯁꯤꯡꯅꯤ ꯀꯔꯤ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯂꯥꯂꯣꯏ ꯍꯥꯏꯕ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯂꯥꯂꯣꯏ ꯅꯈꯣꯏꯅ ꯈꯨꯃꯟ ꯄꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯌꯥꯔꯧꯁꯥ ꯑꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯄꯥꯝꯕ ꯀꯩꯆꯥꯎ ꯑꯃ ꯃꯐꯝ ꯑꯁꯣꯝꯗ ꯆꯪꯁꯤꯟꯈꯤꯕ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯁꯔꯨꯡ ꯍꯟꯖꯕ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯂꯨꯋꯥꯡ ꯂꯥꯂꯣꯏ ꯅꯈꯣꯏꯅ ꯆꯪꯉꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇ ꯁꯥꯗꯥꯟꯕ ꯌꯥꯕ꯭ꯔꯥ ꯀꯅꯥꯒꯤ ꯍꯨꯀꯨꯝ ꯌꯥꯎꯕꯒꯦ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯥꯟꯕ ꯌꯥꯔꯣꯏ ꯅꯔꯝ ꯂꯨꯋꯥꯡꯗ ꯍꯟꯖꯈꯣ ꯅꯤꯂꯙꯖꯅ ꯋꯥꯐꯝ ꯑꯁꯦ ꯑꯗꯨꯅꯅꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯁꯥ ꯑꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯅꯤ ꯁꯥ ꯑꯗꯨꯕꯨ ꯐꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗꯤ ꯂꯨꯋꯥꯡꯗ ꯈꯛ ꯍꯟꯈ꯭ꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯁꯥ ꯆꯤꯡꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯁꯤꯟꯁꯤ ꯄꯥꯝꯕ ꯀꯩꯗꯣ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯏ ꯃꯗꯨꯗ ꯁꯔꯨꯡ ꯍꯟꯖꯕꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯂꯣꯏ ꯑꯃ ꯃꯈꯨꯠ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯥꯆꯨꯡꯗꯕꯒꯤ ꯋꯥꯔ ꯈꯨꯃꯟ ꯂꯝꯗꯝꯗ ꯁꯥꯗꯥꯟꯕ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯗꯅꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯧꯁꯥꯗꯦ ꯅꯤꯂꯙꯖꯅ ꯁꯔꯨꯡ ꯍꯟꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯦ ꯇꯝꯕ ꯑꯩꯈꯣꯏ ꯑꯁꯦ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯕꯨ ꯊꯤꯡꯕꯒꯤ ꯀꯔꯤ ꯍꯛ ꯂꯩ ꯈꯨꯃꯟꯗ ꯄꯥꯏꯖꯔꯤꯕ ꯅꯐꯝꯗꯣ ꯇꯠꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯃꯥꯏ ꯂꯩꯈ꯭ꯔꯣ ꯁꯔꯨꯡ ꯍꯟꯖꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯐꯝꯊꯣꯟꯕꯨ ꯇꯠꯄ ꯍꯥꯏꯕ ꯂꯨꯋꯥꯡ ꯃꯆꯥ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯣꯏꯔꯦ ꯎꯁꯤꯠꯇ꯭ꯔꯤ ꯅꯪ ꯑꯩꯈꯣꯏꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯇꯝꯕ ꯏꯕꯨꯡꯉꯣ ꯅꯊꯧ ꯁꯤꯟꯊꯥ ꯑꯗꯨꯕꯨ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯊꯧ ꯂꯩꯇꯕ ꯃꯤꯔ ꯅꯍꯥꯛꯄꯣ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯣꯜ ꯋꯥꯡꯈꯠꯅꯔꯛꯇꯨꯅ ꯁꯔꯨꯡ ꯍꯟꯖꯕꯒ ꯂꯨꯋꯥꯡ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨ ꯈꯠꯅꯔꯝꯃꯤ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯕ ꯁꯔꯨꯡ ꯍꯟꯖꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯒꯤ ꯏꯊꯧꯅ ꯎꯔꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯁꯥꯗ꯭ꯔꯕꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯈꯤꯔꯝꯃꯤ ꯂꯨꯋꯥꯡ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯅꯤꯂꯙꯖꯟ ꯍꯥꯏꯔꯛꯏ ꯏꯇꯥꯎꯁꯥ ꯍꯧꯖꯤꯛꯀꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯐꯨꯔꯝꯗꯨꯅ ꯆꯠꯈ꯭ꯔꯕ ꯀꯌꯥꯗ ꯂꯥꯛꯆꯈ꯭ꯔꯕꯗꯨ ꯌꯦꯡꯉꯨꯅꯤ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯕꯕꯨ ꯃꯉꯣꯟꯗ ꯑꯃꯠꯇ ꯐꯨꯕ ꯉꯝꯍꯧꯗꯕ꯭ꯔꯣ ꯑꯃꯅ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯒꯤ ꯐꯪꯍꯧꯕꯅꯣꯗ
ꯄꯣꯞꯄ ꯄꯪꯊꯤꯟꯗ ꯊꯤꯟꯖꯤꯜꯂꯦ ꯃꯥꯏꯀꯥꯁꯦ ꯂꯣꯏꯅ ꯄꯣꯞꯄꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣꯃ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯃꯗ ꯇꯥꯛꯊꯣꯛꯀꯦ ꯈꯨꯃꯟꯄꯨꯡꯗꯒꯤ ꯃꯐꯝ ꯐꯝꯊꯣꯟꯗꯣ ꯊꯥꯗꯠꯀꯦ ꯅꯤꯜꯂꯗꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯏ ꯂꯥꯂꯣꯏꯁꯥ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯃꯛ ꯈꯨꯃꯟ ꯀꯣꯅꯨꯡꯇꯝꯅ ꯆꯠꯁꯤ ꯅꯤꯜꯂꯙꯖꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯡꯗ ꯏꯟꯗꯨꯅ ꯈꯨꯃꯟ ꯀꯣꯅꯨꯡꯇꯝꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯅ ꯀꯣꯅꯨꯡꯗ ꯌꯧꯔꯗꯨꯅ ꯊꯣꯉꯥꯛꯄ ꯅꯨꯄꯥꯗꯨꯗ ꯍꯥꯏ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯒꯦ ꯈꯨꯃꯟ ꯂꯩꯃꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤ ꯂꯩꯃꯕꯨ ꯎꯅꯒꯗꯣꯏꯅꯣ ꯃꯔꯝ ꯂꯩ ꯆꯪꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯜꯂꯙꯖ ꯂꯥꯂꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯤꯜꯂꯙꯖꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯈꯨꯔꯨꯝꯖꯩ ꯍꯪꯒꯠꯆꯩ ꯏꯅꯤꯡꯊꯧ ꯁꯅꯥꯏꯕꯨꯡꯉꯣ ꯅꯅꯥꯏ ꯂꯥꯂꯣꯏ ꯑꯩꯈꯣꯏ ꯂꯨꯋꯥꯡꯂꯝꯗꯒꯤꯅꯤ ꯅꯅꯥꯏꯁꯤꯡꯅ ꯏꯀꯣꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯂꯨꯋꯥꯡꯂꯝꯗꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤ ꯂꯩꯔꯕꯒꯦ ꯋꯥꯡꯂꯦꯟ ꯃꯇꯝ ꯆꯥꯗꯅ ꯑꯩꯒꯤ ꯈꯨꯃꯟꯄꯨꯡꯗ ꯂꯥꯛꯄꯗꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨꯗꯣ ꯅꯤꯜꯂꯙꯖꯅ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯄꯣꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗ ꯎꯠꯇꯨꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯅ ꯄꯣꯝꯂꯤꯕꯁꯤꯡ ꯑꯁꯦ ꯎꯕꯤꯔꯕ꯭ꯔꯥ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯁꯨꯛ ꯏꯃꯨ ꯀꯥꯅ ꯄꯣꯝꯂꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯀꯅꯥꯅ ꯅꯈꯣꯏꯗ ꯄꯨꯔꯛꯄꯅꯣ ꯍꯥꯏꯌꯨ ꯁꯦꯡꯅ ꯇꯝꯃꯨ ꯏꯅꯤꯡꯊꯧ ꯂꯨꯋꯥꯡꯖꯅꯨ ꯈꯨꯃꯟ ꯂꯩꯃꯕꯨꯁꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯌꯨꯗꯣ ꯌꯋꯥꯐꯤꯈꯩ ꯁꯦꯡꯅ ꯇꯝꯖꯒꯦ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯩꯃꯕꯨꯁꯨ ꯀꯧꯊꯣꯛꯂꯝꯃꯤ ꯂꯥꯂꯣꯏ ꯃꯀꯣꯛ ꯅꯤꯜꯂꯙꯖꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯂꯥꯂꯣꯏ ꯑꯩꯈꯣꯏ ꯅꯄꯥꯝ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯂꯥꯂꯣꯏꯁꯤꯡꯅꯤ ꯂꯨꯋꯥꯡ ꯂꯩꯕꯥꯛꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯊꯧꯔꯝ ꯑꯃꯒꯤꯗꯃꯛ ꯂꯨꯋꯥꯡꯁꯤꯡꯅ ꯂꯩꯗꯨꯅ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃ ꯐꯥꯅꯕ ꯊꯧꯁꯤꯟꯅꯔꯛꯈꯤ ꯃꯁꯤꯒꯤꯗꯃꯛ ꯂꯥꯂꯣꯏ ꯑꯩꯈꯣꯏꯅ ꯂꯨꯋꯥꯡꯁꯤꯡꯕꯨ ꯅꯩꯈꯤ ꯀꯣꯔꯧꯁꯤꯡꯕꯨ ꯅꯨꯃꯤꯠ ꯁꯨꯕꯗ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃ ꯊꯦꯡꯅꯈꯤ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗ ꯃꯍꯥꯛꯀꯤ ꯇꯨꯡꯕꯨ ꯏꯜꯂꯛꯄꯗ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯦ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 8ꯇꯒꯤ ꯃꯇꯝ ꯄꯤꯕꯤꯔꯛꯏ ꯄꯥꯝꯕ ꯀꯩꯖꯥꯎꯅ ꯊꯦꯡꯅꯗꯕꯗꯨꯗ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯖꯥ ꯏꯕꯦꯝꯃ ꯅꯪ ꯂꯩ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯈꯨꯃꯟ ꯆꯤꯡꯖꯥꯎ ꯂꯥꯟꯁꯤꯟꯗꯨꯅ ꯄꯥꯝꯕꯒꯤ ꯌꯥꯔꯣ ꯈꯣꯡꯒꯨꯜ ꯂꯤꯈꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯈꯔ ꯃꯈꯩ ꯆꯪꯁꯤꯜꯂꯕꯗ ꯈꯨꯃꯟ ꯇꯝꯕ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯠꯇꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯄꯥꯎꯗꯝ ꯑꯗꯨ ꯇꯝꯖꯩ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯨꯋꯥꯡ ꯃꯆꯥꯅꯤ ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯁꯥ ꯇꯥꯟꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯀꯟꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯇꯤꯛ ꯂꯩꯔꯒ ꯊꯤꯡꯉꯨ ꯍꯥꯏꯅ ꯆꯪꯁꯤꯟꯕꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯨꯔꯛꯄꯅꯤ ꯃꯍꯥꯛꯇꯣ ꯁꯔꯨꯡ ꯍꯟꯖꯕꯅꯤ ꯍꯥꯏ ꯁꯅꯥꯏꯕꯨꯡꯉꯣꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨꯗꯣ ꯈꯨꯃꯟ ꯂꯩꯃꯅ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯎ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯔꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯕ ꯂꯥꯂꯣꯏꯁꯤꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯅ ꯊꯤꯡꯕ ꯊꯧꯄꯨꯕꯁꯤꯡꯕꯨ ꯐꯨꯕ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯍꯥꯛꯇꯣ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯏꯄꯥꯝ ꯂꯩꯕꯥꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈ꯭ꯔꯔꯣꯏ ꯏꯄꯥꯝꯒ ꯑꯩꯒ ꯃꯔꯤ ꯇꯠꯄ ꯁꯣꯏꯈ꯭ꯔꯔꯣꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯅꯣ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯂꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯒꯅꯨ ꯁꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯀꯤ ꯐꯝꯊꯣꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯋꯥꯡꯃꯗꯒꯤ ꯂꯥꯟꯁꯤꯜꯂꯛꯄ ꯁꯥꯗꯥꯟꯕꯅ ꯈꯨꯃꯟ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯥ ꯑꯃꯠꯇ ꯇꯥꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯊꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯎꯒꯅꯨ ꯑꯩ ꯃꯥꯕꯨ ꯀꯧꯒꯦ ꯂꯥꯂꯣꯏꯁꯤꯡ ꯑꯁꯤꯒ ꯆꯝꯊꯣꯛꯅꯍꯟꯒꯦ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯂꯥꯂꯣꯏꯁꯥ ꯉꯁꯤꯁꯤꯃꯗꯤ ꯃꯁꯤꯗ ꯂꯩꯈ꯭ꯔꯣ ꯑꯄꯣꯝꯕꯗꯨꯁꯨ ꯐꯖꯅ ꯌꯦꯡꯊꯣꯛꯂꯣ ꯅꯈꯣꯏꯒꯤ ꯄꯥꯝꯕ ꯀꯩꯔꯦꯟꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯂꯥꯂꯣꯏꯁꯤꯡꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯩꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯅꯤꯜꯂꯙꯖꯅ ꯈꯨꯃꯟ ꯂꯩꯃꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯂꯩꯀꯥꯏ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜꯂꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯒꯨꯝ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯁꯨ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯨꯔꯧ ꯂꯝꯗꯥꯏꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯤꯡꯎ ꯂꯩꯕꯥꯎ ꯑꯃꯇꯪ ꯂꯧꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ
ꯀꯣꯅꯨꯡꯒꯤ ꯂꯩꯕꯨꯡꯗ ꯃꯤꯌꯥꯝ ꯇꯤꯟꯅꯕ ꯄꯥꯎꯖꯦꯜꯂꯨꯁꯣ꯫ ꯑꯁꯨꯝꯅ ꯄꯥꯎꯊꯥꯡ ꯃꯊꯪ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥꯁꯤꯗ ꯅꯤꯂꯗꯖꯅ ꯈꯨꯃꯟ ꯂꯩꯃꯗ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯒꯤ ꯂꯃꯟ ꯑꯃꯇꯪꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯝꯍꯧꯗꯕ ꯌꯥꯗꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯂꯩꯕꯥꯎ ꯑꯃ ꯂꯧꯒꯅꯤ ꯇꯧꯔꯤꯕꯁꯦ, ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯀꯧꯗꯨꯅ ꯋꯥꯃꯥꯡ ꯑꯃ ꯌꯥꯜꯍꯧꯁꯤ꯫ ꯅꯠꯇꯦ ꯅꯤꯂ, ꯀꯔꯤ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯟꯃꯨꯛ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯆꯞ ꯆꯥꯅ ꯁꯤꯡꯍꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯀꯔꯝꯕ ꯂꯃꯟꯅꯣ, ꯀꯔꯝꯕ ꯊꯧꯟꯁꯤꯅꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨꯅꯦ꯫ ꯅꯤꯂꯗꯖꯅ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝꯗꯧꯁꯤ ꯂꯩꯃ, ꯑꯃꯥꯏꯕꯤ ꯑꯗꯣ ꯃꯍꯥꯛꯀ ꯇꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤ: ꯀꯨꯔꯥꯎ ꯂꯝꯗꯥꯏꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯥꯒꯤ ꯃꯍꯨꯠꯇ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯀꯛꯍꯟꯕ ꯍꯥꯏꯅ꯫ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯦ ꯆꯥꯍꯣꯡ ꯉꯥꯍꯣꯡꯒꯅꯤ, ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯒꯅꯤ ꯍꯥꯏꯅ ꯃꯤꯁꯛ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯔꯕꯗ ꯈꯨꯃꯟ ꯄꯟꯊꯣꯡ ꯉꯥꯛꯂꯤꯕ, ꯈꯨꯃꯟ ꯆꯤꯡꯖꯥꯎ ꯅꯩꯔꯤꯕ, ꯈꯨꯃꯟ ꯄꯨꯡꯗ ꯐꯝꯊꯣꯟ ꯄꯥꯏꯕ ꯁꯔꯨꯡ ꯍꯟꯖꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯁꯥꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯇꯥꯡꯖꯂꯨꯔꯦꯟ ꯃꯀꯣꯛꯄꯨ ꯑꯣꯏꯅ ꯂꯧꯗꯨꯅ ꯁꯔꯦꯟ ꯆꯟꯁꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯕꯇꯗ ꯅꯤꯂꯗꯖ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯄꯦꯟ ꯄꯦꯟꯒꯗꯕꯅꯤ꯫ ꯂꯩꯃꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯇꯧꯔꯁꯤ꯫ ꯃꯤ ꯊꯥꯗꯨꯅ ꯑꯃꯥꯏꯕꯤ ꯍꯟꯖꯕꯤꯕꯨ ꯀꯧꯍꯜꯂꯨꯔꯒꯦ, ꯋꯥꯐꯝ ꯄꯨꯝꯕ ꯁꯤꯜ ꯅꯝꯗꯨꯅ ꯂꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯨꯛ ꯂꯣꯟꯅ ꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯁꯔꯨꯡ ꯍꯟꯖꯕ ꯄꯥꯈꯪꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯒꯤ ꯃꯁꯤꯗꯨꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯉꯥꯡꯈꯕꯤꯅ ꯊꯣꯡꯒꯥꯜꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ: ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯃꯥ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯁꯔꯨꯡ ꯍꯟꯖꯕꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯏꯃꯥ, ꯀꯔꯤ ꯄꯥꯎꯅꯣ? ꯈꯨꯃꯟ ꯂꯩꯕꯨꯡꯗ ꯂꯩꯕꯥꯎ ꯆꯦꯟꯕꯗ ꯁꯔꯨꯡ ꯍꯟꯖꯕ ꯏꯆꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯤꯡꯉꯨ ꯂꯥꯏꯗ ꯁꯔꯦꯟ ꯆꯠꯍꯜꯂꯨ ꯍꯥꯏꯅ ꯐꯥꯎꯏ ꯍꯥꯏꯅꯦ꯫ ꯏꯃꯥ, ꯀꯨꯔꯥꯎ ꯂꯝꯗꯥꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯆꯠ ꯑꯁꯤꯕꯨ ꯁꯥ ꯉꯥ ꯐꯥꯗꯨꯅ ꯂꯥꯏꯗ ꯀꯠꯂꯒ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯥꯛꯂꯦꯟ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯍꯨꯞꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯨ ꯅꯠꯇꯕ꯭ꯔꯣ? ꯀꯨꯔꯥꯎ ꯂꯝꯗꯥꯏꯕꯒꯤ ꯆꯥꯛ ꯆꯥꯕꯁꯤꯅ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥ ꯑꯌꯦꯛ ꯐꯍꯜꯂꯤ, ꯇꯤꯡꯀꯣꯛ ꯂꯩꯈꯣꯛꯏ ꯍꯥꯏꯅꯕꯗꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯅꯥꯊꯩꯔꯒ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯐꯥꯎꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯛꯃꯜꯂꯤ꯫ ꯆꯤꯡꯉꯨ ꯃꯍꯥꯛꯃꯛꯅ ꯑꯁꯨꯝꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯈꯪꯅꯤꯡꯗꯦ꯫ ꯏꯃꯥ, ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯈꯤꯅꯣ꯫ ꯏꯃꯥꯅ ꯁꯦꯔꯥꯟꯅꯅ ꯇꯥꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯏꯃꯥꯒꯤ ꯊꯃꯣꯏꯗꯤ ꯂꯩꯇꯥꯗ꯭ꯔꯦꯅꯦꯍꯦ ꯄꯥꯔꯤ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤꯕꯅ ꯀꯨꯔꯥꯎ ꯂꯝꯗꯥꯏꯕ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯂꯣꯏꯁꯤꯡꯅ ꯁꯔꯨꯡ ꯍꯟꯖꯕꯕꯨ ꯐꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯀ ꯂꯣꯏꯅ ꯀꯣꯡꯒꯣꯏ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯁꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ: ꯀꯅꯥꯅ ꯈꯨꯠꯁꯨ ꯊꯥꯡ ꯁꯦꯠꯅ ꯄꯥꯏꯗꯨꯅ ꯇꯝꯕ ꯅꯨꯄꯥꯁꯤꯒꯤ ꯇꯥꯡꯖꯂꯨꯔꯦꯜꯕꯨ ꯀꯛꯀꯅꯤ? ꯋꯥꯐꯝ ꯑꯁꯤꯗ ꯂꯨꯋꯥꯡ ꯂꯂꯣꯏ ꯃꯆꯥ ꯄꯥꯏꯃ ꯄꯤꯕꯨꯛ ꯐꯠꯇꯕ ꯅꯤꯂꯗꯖꯅ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯈꯨꯝꯃꯤ: ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯍꯦꯛꯇ ꯊꯕꯛ ꯑꯁꯤ ꯄꯥꯡꯖꯒꯦ꯫ ꯂꯨꯋꯥꯡ ꯂꯩꯕꯥꯛꯇꯁꯨ ꯃꯁꯤꯒꯨꯝꯕ ꯆꯋꯥꯟ ꯄꯣꯠꯁꯛ ꯀꯛꯄ ꯌꯥꯟꯕꯁꯤꯗꯤ ꯑꯩ ꯈꯛꯇꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤ ꯁꯤꯟꯐꯝꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯃꯅ ꯆꯤꯡꯉꯨ ꯃꯍꯥꯛꯅ ꯐꯥꯎ ꯑꯁꯨꯝꯅ ꯂꯩꯕꯥꯎ ꯆꯦꯜꯂꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯝꯗꯤ ꯑꯐꯕ ꯃꯤ ꯑꯃꯕꯨ ꯆꯤꯡꯉꯨ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯑꯁꯦ ꯄꯤꯅꯤꯡꯂꯣꯏ꯫ ꯃꯁꯤꯒꯤ ꯇꯝꯕ ꯅꯨꯄꯥ ꯑꯁꯦ ꯃꯔꯝꯆꯠ ꯌꯥꯝꯅ ꯐꯠꯂꯝꯂꯣꯏ꯫ ꯑꯗꯨꯅꯅꯤ ꯃꯍꯥꯛꯀꯤ ꯃꯀꯨꯝ ꯃꯊꯥꯕꯨ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯂꯤꯕ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯨꯝꯃꯤꯅꯦ꯫ ꯃꯃꯥꯡꯊ ꯀꯨꯝꯆꯥ ꯀꯌꯥꯗꯒꯤ ꯁꯥ ꯉꯥꯅ ꯁꯔꯦꯟ ꯆꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯅ ꯎꯁꯤꯟ ꯑꯣꯏꯔꯤꯕꯁꯦ꯫ ꯍꯣꯏꯗ, ꯂꯥꯏꯅ ꯐꯥꯎꯕ ꯎꯔꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯍꯥꯠꯄꯅ ꯐꯔꯦꯗ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯂꯩꯕꯥꯛ ꯑꯁꯦ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯥꯠꯂꯣ꯫ ꯑꯩꯍꯥꯛꯅꯗꯤ ꯈꯪꯂꯨꯗꯕꯅ ꯁꯦꯡꯂꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯔꯨꯡ ꯍꯟꯖꯕꯒꯤ ꯐꯝꯊꯣꯟꯕꯨ ꯍꯥꯞꯂꯨꯔꯦ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯌꯥꯔꯦ꯫ ꯅꯤꯡꯊꯧ ꯌꯥꯊꯪ ꯐꯪꯂꯕꯗ ꯐꯠꯇ꯭ꯔꯕ ꯅꯤꯂꯗꯖꯅ
sarung hanjabagi tangjalurel adubu thauruba thangsangna tubat yalami mafam aduda mahaki ina punganganglami asumna phattaba migi khujin thaurangna mara leijadraba mahaki yaibi mangkhirami matang asida ningthauna khali matam amada aina sinagi hektuna phiji da kiba hairang khoina mapong khangdana taukhibado tamba nangna soidana saramba tare tungnum chatki mapau takpa hairangni nangi laibakta nungda mamana asumna tamlambani adumna khando phatraba nila daza adu kurau lamdai bagi chaklen adu bu yamna hauna sarami mahakti haraubana loikre numit aduda mahak mathanta mafam adu bu thadoktuna luwang maikai tamna hallammi hanbagi lambi asi chingsangna pom ma phawraga hanmani nila dazana singnung phawna asum changchilakpana pamba kayamana ngangbagi makhol taraklami maduda mahakna khalli aina tarakliba khunjilasi pamba kaiginina nahandi hekte thiba phangdena kadomdana asi khanna mamai leidon yengthorakpada pamba kaisawaduna mahaktamna phanchongsilaklami nilada zadu songthokpa nanghauramde maralna mapot pharaba mahaktu umang aduda pambana yathoktam karena yathong londuna mayum lebak yoba nangdana sikhirami